TENGNOUPAL district ke MANUNG CHANNA HEIKAKPOKPI da LEIBA mission blind school gi Oja Ayamba school da Chang Naina Laktaba Maramna Maheiroi Shing Pennadre HAINA Maring Students Union gi president SONTRUN DASHANGWA na PHONGDORAKLI hiramasi matang da ngasi Manipur Press Club ke thangjing hol da pangthokpa pau gi mifam amada wafam asi phongdokladuna SONTRUN DASHANGWA na hai handaki choi asidi irang khara nemtharakba maramna HEIKAKPOKPI da LEIBA mission blind school da Maring Students Union gi thomi singna yengsin khongchara ma chatki school asigi teaching amasung non-teaching register yengbada mamang thagi tang tara mangadagi session hauramba thengnaki laibak thibadi blind school asigi oja kunithoi leibagi manungda oja mapan khaktamak Chang Naina school da laglamki aduga oja tai singde Chang Naina school da laglamde masida school laktaba oja fauba yauramki Amaramda school asigi non-teaching staff taret laibagi manungda staff anidi Chang Naina lakpagi kudam phangi Oja Ayambana school da Chang Naina Laktaba Maramna Maheiroi Shing na makoigi career manglagadra haibagi jingnaba chauna lehawi school asigi teaching amasung non-teaching staff singna Chang Naina Laktabagi maramasi school asi buffer zone oibanani haiba wafam principal na thamlaki madang asida hainingbadi school asina leiriba asi yamna saphaba mafam amadani HEIKAKPOKPI gi hek mathangda Bijoypur amasung Palelna Chingba Lady Bane, Masiki Sumatakta Police Station Amade, Army Camp Sulaidi, Maramaduna, School Asida Oja Sing Chang Naina Laktabagi Maram Piribasi Chanabayaroi. Mathangi Yangsin Kongcheta Chang Naina School da Laklam the Boja Singe, Maming Matham Yam Kangnaba, Lautok Lagani Haina, Sontrun the Sangwana Makatana Pongdoki. Akoina Hijaning Badi, Satra 32, blind Satra 32 lebni. Asida Oja Mayamna, government na. Fazana Toro Pira Tham lebni. Asida Mokoina, Kada Bahavasi, Yam Labak Tivani. Aina, Akoina inspection Chachamatamda, Mokoigi Satra saying the Yam the emotional when Akoida appeal to Akoi si career mang lagadra, Akoibo am takan view high. Aduna Yaragadi, Oza Mayamsu, Akoi Mingwina Dingasidi Panjararoi. Kona lakpamatamda akoi amuk inspection chakhigani asida karigumba lairamdaba taragadi akoina ming yauna akoina press meet amuk tawgani aduna teaching amasung non teaching staff principal yauna wakhan khra kanthabiu akoina principal da hangmu matamda mokoi excuse se buffer zone ne ai buffer zone disugna dati HEIKAKPOKPI habse HEIKAKPOKPI gi tungda Kano Bijoypur Lady, Palel Lady. A police station to lady, army ki camp to lady, I'm not safe or even funny. HEIKAKPOKPI have say. Aduna Adugi excuse to Biganu. I know was asking the so request of Zabani.